ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ KCPMC ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯅ ꯄ꯭ꯔꯤꯊꯤꯕꯤꯉꯝꯕꯕꯨ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯌꯨꯊ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀ꯭ꯂꯕ YDC ꯇꯣꯞ ꯈꯨꯅꯧꯗ ꯁꯤꯟꯗꯨꯅ ꯇꯤꯟꯁꯤꯠ ꯔꯣꯗꯇ ꯂꯩꯕ ꯀ꯭ꯂꯕꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯕ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯑꯃ YDC ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯁꯤꯗ ꯉꯔꯥꯡ ꯇꯥꯡ 10ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯥꯈꯦꯜ ꯃꯅꯥꯛ ꯉꯥꯔꯝ ꯂꯝꯕꯤꯗ KCPMCꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯀꯤ ꯀꯥꯡꯕꯨꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯅꯣꯡꯃꯩ ꯃꯌꯥꯝ ꯃꯀꯣꯛꯇ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯉꯁꯤꯒꯤ ꯃꯤꯐꯝꯅ ꯔꯥꯏꯠ ꯇꯨ ꯂꯥꯏꯐ ꯁꯤꯡꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯃꯤꯍꯥꯠꯅꯤ ꯍꯥꯏꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ RK ꯄ꯭ꯔꯤꯊꯤꯕꯤꯉꯝꯕꯒꯤ ꯑꯄꯣꯛꯄ ꯑꯦꯜ ꯔꯥꯖꯤꯜ ꯁꯤꯡꯍꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯍꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯋꯥꯡꯃꯗꯅꯤ, ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯔꯝꯂꯕꯗꯤ ꯄꯦꯟꯖꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯆꯥꯕꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯀꯦꯄꯤꯇꯦꯜ ꯄꯥꯅꯤꯁꯃꯦꯟꯠ ꯄꯤꯕ ꯌꯥꯅꯕ ꯃꯈꯜ ꯀꯌꯥꯒꯤ ꯃꯔꯥꯟ ꯄꯤꯁꯤꯟꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯗꯅꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ RK ꯄ꯭ꯔꯤꯊꯤꯕꯤꯉꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯁꯨ ꯍꯨꯟꯗꯣꯛꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯅ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯍꯥꯠꯄꯤꯁꯤꯡ ꯐꯥꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯗꯥꯏꯇꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯐꯝ ꯊꯣꯛꯏ, ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯉꯝꯕꯅ ꯍꯨꯟꯗꯣꯛꯂꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯖꯤꯔꯤꯕꯥꯝꯗꯒꯤ ꯌꯨꯔꯤꯌꯥ ꯄꯨꯊꯣꯔꯛꯄ ꯒꯥꯔꯤ ꯌꯥꯡꯈꯩꯔꯣꯝ ꯂꯝꯕꯤ ꯐꯠꯇꯕꯗꯒꯤ ꯖꯤꯔꯤ ꯂꯝꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯧꯖꯤꯛ ꯄꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯊꯧꯁꯤꯜ ꯃꯈꯥꯗ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯑꯃꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯑꯁꯥꯝꯒꯤ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯐꯔꯇꯤꯂꯥꯏꯖꯔ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗ ꯅꯥꯔꯨꯝꯇꯒꯤ ꯄꯨꯁꯤꯜꯂꯛꯄ ꯌꯨꯔꯤꯌꯥ ꯍꯥꯔ ꯃꯦꯇ꯭ꯔꯤꯛ ꯇꯣꯟ 2,400 ꯕꯦꯒ ꯃꯁꯤꯡ ꯑꯣꯏꯅ 59,000 ꯑꯁꯤ ꯖꯤꯔꯤꯕꯥꯝ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯏꯝꯐꯥꯜ ꯌꯧꯅ ꯄꯨꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯖꯤꯔꯤ ꯂꯝꯕꯤꯒꯤ ꯐꯤꯚꯝ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯗꯒꯤ ꯍꯧꯖꯤꯛ ꯂꯝꯕꯤꯒꯤ ꯄꯔꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯌꯨꯔꯤꯌꯥ ꯒꯥꯔꯤ ꯌꯥꯡꯈꯩꯔꯣꯝ ꯄꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝꯗꯒꯤ ꯍꯥꯔ ꯄꯨꯁꯤꯜꯂꯛꯄ ꯒꯥꯔꯤꯁꯤꯡ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯖꯤꯔꯤ ꯂꯝꯕꯤꯒꯤ ꯅꯣꯅꯦ, ꯀꯩꯃꯥꯏ, ꯁꯥꯟꯇꯤ ꯈꯨꯅꯧ, ꯑꯋꯥꯡꯈꯨꯜ ꯑꯃꯗꯤ ꯂꯩꯉꯥꯡꯄꯣꯛꯄꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯅꯤ꯫ ꯅꯣꯡ ꯂꯦꯞꯇꯅ ꯇꯥꯕ ꯑꯃꯗꯤ ꯂꯝꯕꯤꯒꯤ ꯐꯤꯚꯝ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯗꯒꯤ ꯒꯥꯔꯤ ꯊꯧꯒꯠꯄ ꯉꯝꯗꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯄꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯂꯣꯏꯅꯅ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯉꯥꯛ ꯁꯦꯟꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯏꯁꯀꯣꯔꯠꯁꯨ ꯂꯩꯉꯥꯛꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯗꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯏꯝꯐꯥꯜꯗ ꯌꯨꯔꯤꯌꯥ ꯄꯨꯁꯤꯜꯂꯛꯄ ꯒꯥꯔꯤ 12ꯔꯣꯝꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯨꯡꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯒꯥꯔꯤ 44ꯔꯣꯝ ꯍꯥꯔ ꯍꯥꯞꯇꯨꯅ ꯏꯝꯐꯥꯜ ꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯟꯗꯛ ꯇ꯭ꯔꯦꯟꯗ ꯖꯤꯔꯤꯕꯥꯝꯗꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯐꯥꯎꯅ ꯄꯨꯁꯤꯜꯂꯛꯈꯤꯕ ꯍꯥꯔ ꯃꯦꯇ꯭ꯔꯤꯛ ꯇꯟ 2,400 ꯔꯣꯝ ꯑꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯔꯦꯜꯋꯦꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯄꯟꯗꯨꯅ ꯂꯩꯈꯤꯕ ꯑꯁꯤꯗꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯁꯤ ꯂꯝꯕꯤ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯍꯥꯔꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜꯗ ꯄꯨꯔꯛꯄ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯆꯧꯕ ꯃꯔꯝ ꯑꯃꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯖꯤꯔꯤꯕꯥꯝꯗ ꯍꯥꯔ ꯄꯨꯁꯤꯜꯂꯛꯂꯒ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯕ ꯒꯣꯗꯥꯎꯟꯁꯤꯡ ꯉꯁꯤ ꯐꯥꯎꯕꯗ ꯁꯥꯕꯤꯗꯕ ꯃꯔꯝꯅ ꯖꯤꯔꯤꯕꯥꯝ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯥꯛꯇ ꯍꯥꯔꯁꯤꯡ ꯄꯟꯗꯨꯅ ꯂꯩꯕꯒꯤ ꯃꯔꯝꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯍꯟꯗꯛ ꯖꯤꯔꯤꯕꯥꯝ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯌꯨꯔꯤꯌꯥ ꯍꯥꯔꯁꯤꯡ ꯑꯗꯨ ꯊꯝꯐꯝ ꯂꯩꯇꯕꯗꯒꯤ ꯂꯨꯄꯥ ꯂꯥꯈ 6 ꯔꯣꯝꯒꯤ ꯗꯝꯕꯨꯔ ꯇ꯭ꯔꯤꯄꯥꯜ ꯂꯩꯗꯨꯅ ꯀꯨꯞꯂꯒ ꯅꯣꯡ ꯆꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯊꯕꯛ ꯂꯧꯈꯠꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯪꯅ ꯉꯁꯤ ꯐꯥꯎꯕ ꯖꯤꯔꯤꯕꯥꯝꯗ ꯍꯥꯔ ꯊꯝꯐꯝ ꯒꯣꯗꯥꯎꯟ ꯁꯥꯕꯤꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯖꯤꯔꯤ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯍꯥꯔ ꯍꯥꯞꯄ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯍꯦꯃꯟꯖꯤꯠꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯑꯄꯣꯛꯄ ꯀꯨꯝꯖꯥ 2018ꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 6ꯇ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯛꯆꯥꯡ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯊꯥ ꯑꯁꯤꯒꯤ 24ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠꯀꯤ ꯑꯄꯣꯛꯄ ꯐꯤꯖꯝ ꯏꯕꯨꯡꯉꯣꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯇꯥꯛꯌꯦꯜ ꯀꯣꯂꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠꯀꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯄꯣꯛꯄ ꯐꯤꯖꯝ ꯏꯕꯨꯡꯉꯣꯕꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠ ꯑꯃꯗꯤ ꯂꯨꯋꯥꯡꯕꯤ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯍꯤꯖꯝ ꯃꯈꯣꯏ ꯑꯅꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ
ꯖꯣꯡꯖꯣꯡꯇꯦꯛꯀꯤ ꯃꯐꯝ ꯑꯃꯗ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯤꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯀꯨꯝꯖꯥ 2023ꯒꯤ ꯑꯥꯒꯁꯠ ꯊꯥꯗ CBIꯗ ꯀꯦꯁ ꯑꯁꯤ ꯁꯤꯟꯅꯗꯨꯅ ꯃꯤꯑꯣꯏ 4 ꯐꯥꯒꯠꯇꯨꯅ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯄꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯦꯁ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯒꯕꯔꯅꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒ ꯀꯌꯥꯔꯛ ꯎꯅꯔꯕꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯏꯆꯥꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯅ ꯄꯥꯡꯒꯣꯡꯅ ꯏꯆꯥꯒꯤ ꯃꯤꯇꯝ ꯁꯥꯔꯒ ꯑꯊꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯄꯨꯜꯂꯨꯕꯒꯤ ꯀꯔꯤ ꯋꯥꯍꯟꯊꯣꯛ ꯌꯥꯎꯔꯤꯕꯒꯦ? ꯏꯆꯥꯅꯨꯄꯥ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯁꯕꯒꯣꯜꯕꯜ ꯇꯦꯔꯥ ꯇꯥꯛꯌꯦꯜ ꯀꯣꯂꯣꯝ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯏꯆꯥꯕꯨ ꯐꯪꯅꯅꯕ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯀꯌꯥꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕꯁꯤꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡ ꯏꯟꯗꯤꯌꯥꯗ ꯄꯨꯊꯣꯔꯛꯅꯕꯒꯤ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯖꯈ꯭ꯔꯦ꯫ ꯚꯥꯔꯠꯀ ꯌꯨꯝꯂꯣꯟꯅꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯁꯥꯊꯤꯔꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯟꯗꯤꯌꯥꯗ ꯄꯨꯊꯣꯔꯛꯅꯕꯒꯤ ꯃꯇꯥꯡꯗ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯖꯌꯁꯪꯀꯔꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯖꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯖꯈꯤꯕ ꯑꯁꯤ ꯌꯨꯅꯤꯌꯟ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯅ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯌꯥꯎꯅ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡꯒꯤ ꯐꯤꯚꯝ ꯁꯣꯏꯗ ꯉꯥꯝꯗꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯁꯤꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯖꯣꯏꯁꯪꯀꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯖꯣꯏꯁꯪꯀꯔꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤꯕꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯍꯦꯛ ꯌꯥꯔꯤꯕ ꯃꯈꯩ ꯁꯥꯐꯒꯗꯕ ꯃꯑꯣꯡꯗ ꯏꯟꯗꯤꯌꯥꯗ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯔꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯂꯥꯟꯃꯩꯊꯦꯛ ꯈꯨꯜꯗ ꯂꯩꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯃꯝ ꯊꯣꯔꯛꯇꯨꯅ ꯉꯁꯤ ꯎ ꯆꯥꯔꯥ 500 ꯍꯦꯟꯅ ꯊꯥꯈ꯭ꯔꯦ꯫ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯥꯟꯃꯩꯊꯦꯛꯇ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯂꯥꯏ ꯊꯧꯒꯜꯂꯨꯞ ꯂꯥꯟꯃꯩꯊꯦꯛ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯨꯠꯁꯝꯅꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯎ ꯆꯥꯔꯥ ꯀꯌꯥ ꯊꯥꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯗꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯂꯥꯏ ꯊꯧꯒꯜꯂꯨꯞ ꯂꯥꯡꯃꯩꯊꯥꯟꯕꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯩꯁꯅꯥꯝ ꯗꯦꯕꯦꯟꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯎ ꯊꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯊꯣꯔꯛꯇꯨꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯅꯥ ꯄꯨꯡꯕ ꯑꯃꯗꯤ ꯃꯍꯩ ꯆꯥꯕ ꯌꯥꯕ ꯎ ꯆꯥꯔꯥ 500 ꯔꯣꯝꯒꯤ ꯃꯊꯛꯇ ꯊꯥꯈꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯎ ꯋꯥ ꯌꯥꯝꯅ ꯌꯥꯟꯊꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯣꯏꯕꯒꯤ खल काइथरक्तुना अयिंग असा अमदी नोंजु नुंसागी फिवम सही खुदिंगी काइथरक्लिबा असि खरदंग ओइरबसु फगतहनबा ngamgani हाइबगी पांडमदा थाखिबनी उजाव अमा यान्थलबदी उ चरा अहुम थाजिनबगी हैनबी थमदुना अइखोइ पुनमगना एनवायरनमेंट कनबदा सरुक यामिनसी हाइरी सयोल असिना हाइरिबदी ngasiगी उ चरा थाबगी थौरम असिदा उ चरा पिरक्लिबा फॉरेस्ट डिपार्टमेंट मरी लेनबा मियोइसिंग अमदी लनाई मियोइ खुदिंगमकपु लानमैथेकी मियामना तौबिमन उटपा उलक्ली तुंगदसु असिगुमा प्रोग्राम असि मखा ताना पांगथोक्तुना मखा चथखिगनी मरी लेनबा डिपार्टमेंटसु उ चरा हाइजरप मतमदा मतिक चाना पिबियु हाइनसु अपील तौरक्ली ngasi thakiba upalsing asibu hinghanaba punamagna achoba thodang lawminanaba hainasu ngasi saruk yakhiba mibung khudingmakna amato oina warep lawminakhi singda umang kaya kokthorakpa adubu u thabagi hainabi thadokibana sahi khudingi ising isau thokpa saba amadi ingbagi chang hengalakpa asi aikhoi punamakna khangminasi natrabadi tungi miroldi makha tana hingbada waragani haiba asini Jairol asina akoiba अरोइबदा हाइरिबदी मणिपुर लेंगाकना ख्वाइदगी मरु ओइबा डिपार्टमेंट अमा ओइरिबा फॉरेस्ट एंड एनवायरनमेंट डेवलपमेंट असिदा अकनबा मियेंग संगबिदुना एसएमबी मिफमदा मतिक चाबा बजेट काइथोक्तुना उमंग वामंग योखतपदा अकनबा मियेंग संगबियु हाइनसु अपील तौरक्ली एआर लौथोक्लबा मतमदा शांति हंजलकनी पालेम असम राइफल एआर पर्सनल सिंग लौथोक्लबा मतमदा मणिपुरदा शांति हंजलकनी हाइना पोइरई अपुनबा लैमरोल मैरा पाइबी पालेमगी माइकैदगी फोंगदोरक्ली इम्फाल ईस्ट डिस्ट्रिक्ट की नोंगादा मखा लेकाइदा लैबा पालेमगी ऑफिसता पांगथोकपा पाउगी मिफम अमदा लुप असिगी प्रेसिडेंट बिमोला तामोंगजमना हाइखिबदा थोगलिबा इरांग असिदा सेंट्रल फोर्स कया थमजिनदुना इरांग असी लाक्सिननबा होनबगी मिंगदा नाकन नामदा मिचम चंगदुना थबक तौबदगी हेना पामदबा थौदोकसिंग थोकख्रे
Irang asi ngasi phawba loisindana thamliba asida leingaki karamba aronba agenda laibano haibadu miyamna singnadaba ngamde mitop changsilakpa narco terrorist singna lamdam asi thugainana honariba sing leingakna thiba ngamdriba asina leingak asigi sole takpani Manipur da matam kayagi mamangdagi foreigner kaya yumthangnariba leibak singdagi changsilagliba asina yelhumi singdagi masing hengalakpa yai Chairak asida ching tamgi mafam kayada Central Force thamjinduna irang laksinanaba honari hairaga singi mafam singda Central Force ki marumda Kuki narco terrorist singna maitai tamna nongmai kapsilakpa leptri Thawong asina karamba khuzil thorangno maram aduna tangdu laita daba phibam asida maichak hapliba Assam Rifle ki thawong miyamna pendaba kaya leire maram aduna state asidagi Assam Rifle mapung phana lauthokhiba matamda irang asi khara hantharaktuna santi hanjilakpa ngamgani haiki Loisilakpa pauda IED Nepal phangle Imphal East District ki manung chanba Saijang ithamgi chingi sarukta Kuki militant singna lotuna thamlambani chingnaba IED Nepal Security Force ki team amana soida ngamdana laukhatkre Police tagi phangba paugi matung ina ngarang akaknaba pau ama phangbadagi Indian Army ki spare crops amasung Imphal East District ki police ki apunba team amana Saijang ithamgi chingi saruk singda operation Sathakiba operation aduda Kuki militant singna plan tawduna thamlambani chingnaba IED Nepal adu thengnarikhibani Kudakta bomb disposal squad kauduna IED Nepal adu asoi angam yaudana lauthokki IED Nepal adu punna kilogram 13 lumi hairi masigi mathakta meter chani sangba cortex wire detonator amasung initiation magazine gi kutlai security force na phagat pangamki IED phangkiba asida moirang purel amasung ithamgi khulsing kunja singna chauna khudong thiba thoklamgadabagi kanbangam haure hairi